Manipur Top Trending News na tungan-tungan ba wala ba source hindi lakot sarga mata-matang di oiba maru oiba ipausing patutunan kahanjay ngasi August ki tarik ama Saturday nimit ki maru oiba ipausing update bijari ahan ba update ta assembly ki gate solon silubutagi imagi mairagi president yauna nupi mga fajin kre so sampur ki jomi council ki miuchingna chief minister unare chahi ahong di matungda imphal da mu khana lag pa pangle haina nungai ba phungdokre tonga sandupi galo post office ki thabakta ayat pa pibiganu Okras ki founder Abhijit Dipkena Modi ki mayokta anuba wahum sing phongdorakre Scott yarbasu sel munhanganu haibda lengang na hoi haidre oil tanker ki driver singna steering paidaba hokre petrol limit mapani gi leiri LPG limit tare nigi kerosene amasung diesel na limit kunthra ga tare amasung limit kunga mangani leiri haidi pau santuk na pijari ahan pau da assembly ki get show lon silubadagi imagi maira gi president yauna nupi manga fasin kre haidi chahi ahum helaklaba manipur gi lal asigi warasin puraknaba assembly gi nongjumi pham natrabasu special session pham duna mihut singna khana haibada thabak to onthokre haibadagi koi saunarba imagi mairagi president ti sujata na luching balup asigi thongmi singna chingmerong galaiba assembly gi main gate ki solon sulubagi president yauna thongmi manga police na farga lampel PS ta thamkre makoi manga bu police na thaduk labra na tagana makoi mathada case ama laurabra haina ngasi numidang pung taraga mathoi minute nifu gum doirom tarakpada pauk sesina imagi mairagi thongmi amata angubata police ki maikai degi di Rasing na case ama arisa tawduna lakhole haibu wapam phungdorakli case ama lakholamle adubu amuk kathatpagi matam changbani haina kumlakhi pausesina wari sanakiba matam phawda lubasigi masing yamlaba thomising lampel PS ki geta leiri hairi panbi abadi ngasi nungthil pung ani ga makhairom tarpadagina nungthil pung manga ga makhairom phawda assembly ki geta lub asigi lo thomising na khongjang changsin bagi manungchana assembly ki get so launching kibani khongjang loisina paiba western police na munkiba galina nakal ani gi marka mungnakhi police na phajin kiba singi manungda lub asigi President Yauna Langthawalgi Advisor W Premapati Kurai Thanjam Laikai Singjamai Makha Kawana Singba Singi Lup Singi Lusingba Sing Yauki Hari Amaromdana Sochanpurgi Jomi Council gi miuchingna Chief Minister ga unare Chahi ahomgi matungda Imphal da amukhan lakpa phangle haina nungai phungdoki May 2023 dagi horkiba Manipur gi tamthirba la asigi horpham oidiba Sochanpur da base tawba Jomi gi tungan belup ahomgi miuchingna ngasi Chief Minister Y Khem Chan ga unarbada Chahi ahomgi matungda amukhana imphal da lakpa phangle haidina nungai phongdok lamle haidi Chief Minister gi secretariat gi thorpa cherol amana hai United Jo Organization Jomi Chief Association amasung Jomi Council meeting ngasi Babu Prata laiba Chief Minister gi secretariat lakpada White Camp Chana taram okre meeting asiga pangthokiba mifumda makoida Manipur ga mari lenaba tongan ba issue sing ukhalakhiba ga loinana laingangna ingtapa mahausa gi phim hajilaknaba onabada makoina sumating pangani haibagi thaja piram haidi mifum aduda meeting na amaga gi marakta thajaba Engat hanaba thabak lakhotnaba hawdoklambaga loinana Chusamburda multi utility hall ama sabinaba haijaramki haidi makogi khongchat asi ahanba oina lup ahum puna Chusampurdagi Imphal Chief Minister unanaba lakibani pibum asina law and order gi pibum phagalakle haibadu utpaga loinana tongan ba phurup singi marakta free movement gi khongjang hanjilakle haibadu takle haidi miut singi marakta laikhidraba MLA Bangjagin Baitegi Masanupa Joseph Baltesu yaukna makoina state asida ingtapa amasung chokhatpa hanjilakhlaknaba miyeng thamli haina su phongdok lamki haidi miut singi manungda Jomi Chief Association gi Vice President P Guite United Jo Organization gi Liang Khan Kup Jo amasung organization asigi yauna Jomi Council gi miutsing yauki Chief Minister na sumi tara mari khutpu asida lenga ki maikai digi atu matamda ingtapa amasung nungsi chanaba hanjil halaknaba honari haibagi thajaba phongdoki hari amaromdana petrol limit mapani leiri LPG limit tare nigi kerosene amasung diesel na limit kunthra ga tare amasung kunga mangani gi leiri hari Thao LPG stock ta leiri driver sina strike tawuni tawuda miyamna Pakhat potlei toubiganu Director CSAF NPD Manipur gi Petroleum Transport amadi driver sina steering paidabagi khongjang jangsilagani haiba tabaga miyamna akiba pakhatpa yauna ena laisinduna stock toksinaduna thambiganu lamjam sida nong machang daba yadraba pochai sing stock ta leiri Manipur gi oina hausi kerosene numit kunthra ga tare ni leiri diesel na numit kunga mangani amasung petrol na numit mapani loinana LPG na numit tare ni gi stock ta leiri hari driver singna sangsingani haiba steering paidabagi khongjang handoknaba home department yauna wari sanari miyamna Pakhat potlei tawuna atopa issue thoknaba ona gumsi haina lenga ki consumer affairs food and public distribution ki director Y Nelson na phongdorakrai wafam asi Imphal gi Netaipat chuthekta leiba DIPR gi auditorium da lenga ki loisang singna mathang pangtorpa mid the press toromgi nipan suba tangkak ta ngasi loisang asi makuk thongba officers singna pawmi singa unabagi thoromda director na phongdorak ngkibani Y Nelson hai Manipur National Food Security Act 2000
13 asi mapung fana chana handuna yumthong khudingda aron atup leitana transplant oiba maungda cheng yenbagi thabak rakhalakli PMG KAY gi makhada kumja 2023 gi January thadagi napsa gi beneficiary singda lemna cheng piduna lakbu India government na makhata na kumja 2028 gi December fawba pinawa yaba pirakre hojik fawda AAY amadi PHS category gi beneficiary sing yauna ration card lakh mangaga dasmik marfuga mathogi makhada mioi lakh kunga mathoi dasmik taraga humdoirom bu konsilakli loisang asidagi digital initiative singi matangda paladuna mahakna hai Manipur laiba fair price of lising aniga chaunga kontraga nithoi ungamukta electronic point of sale spot device piri masina biometric authentication tawda amadi cheng yenthok yensingi thabakta matam chana monitor gi thabakta mateng pangli rasat ka sigi Aadhaar seeding tawbugi thabak chada 99.7 gi sang yaure beneficiary singi Aadhaar link ki thabakna chada 99.6 yaure aduga EKYC process tana chada 59 gi changda ngamle heri makha tarpada Caucus ki founder Abhijit Dipkena Modi gi mayakta anuba wahum sing phungdorakre ha asi kundagi hokiba parliament ki nongjumi pham numita NEET UG 2026 ki hanba chaingda question paper leak oikibli mayakta Delhi ki Jantar Mandar gi akan khongjang changsilurba matungda Maharashtra gi Chhatrapati Shivaji Nagarda leiba mayumda halakraba Caucus Janata Party ki founder Abhijit Dipkena prime minister gi mayakta akanba wafam sing hongna phungdorakre mahangna prime minister da onsil aduna hai na ki unsana leipa asi tungi yumdagi langba heli haina phungdorakre wafam asi Dipkena prime minister gi post asigi comment section da isilakibani prime minister gi post aduna parliament public examination prevents of enforcement amendment bill 2026 pass tokibu taramna opagi selfie style video ama post torubagi pakum oina Dipkena waham asi phungdorakibani amaromdana Scott yarbasu sel munhanganu haibada lengangna hoi haidre oil tanker gi driver singna steering paidaba hokre Manipur Petroleum Transport and Drivers Association ngarang thorpa all Manipur Bulk LPG Transport Association gi general secretary kuyak piba cherol amada chief minister tha sigi taramanga da memorandum isinduna Imphal Jiribam lambi national highway number kuntra gatareta illegal taxing tanker singdagi lahonbiganu haiduna numit taraga mangani matam piduna hajakrabasu lenga ki market gi thabak onthok tabadagi cherol asina lakopi matung ina ngasidagi petroleum product singi driver singna steering paidagi khongjang changsin ba hokre Cherol asida chief minister da numit taraga mangani gi pikib matam adu ngara loidingai gi mangonen tha asigi kunmapanda lenga ki authority ga all delegates meeting amasu pangthuki bifum asida illegal tax ki issue singi matangda khanadna thawong asi national highway singda stathandana ba ek ama sem bagaluna state ki oiba law ama semna ba power solution toki hari video si pagdala da so kilang kibawa suma pigani channel si dong sibidina share amadi subscribe ko bibi damo hani tan thar ko kondosari amadi makatalaman di sebata de manda ojege